Hello mayam, ngasi fawbada nupi kayana tongan-tonganba lamda mana haijariba mahai natraga makoigi tawba ngamba matawsing adu uthokjaduna world record thamba ngamkhibi nupi kaya amagi wari adom soidana daramnani khanjai. Adubu adomna ngasi fawbada nupa masing khwaidagi yamna phamdinnaduna haibadi sex tawraga world record thamkhibi nupi adu kanano aduga punna nupa kayaga phamdinnaki haibadu adom khangnabra. Nupi singda yawba ahenma matik magun singi maramda amasung makhoina tawba ngamkhiba angakpa thabuk kaya nupida thokkiba hektaba matamda tu chungba phawba thoudok kaya ama video si loiba phawba yangbiduna adomna soidana khangbiba yagani. Channel asida ahanba yengba viewers oiragadi aikhoigi Sangai TV YouTube channel asibu soidana subscribe tawbiramu. Lobirasi fact number 5. Sok lising amaga chamapan marfu tarukta France ki Nadine Voyager Kobi nupi amakhakna helicopter paiba tamnabagi damak training center amada chattuna tha kaya changna kanna hotnaduna training tawki. Matam kharagi matungda magi helicopter paiba yabagi license phangki. License phanglaba matungda mana private helicopter service tawba agency amada chattuna magi helicopter pilot license adu pisinduna pung amma koibagi mingda mahakna pung amma gi paisa piduna helicopter amma waiki. Mafam adudagi mahakna France ki De La Seine hairiba jail adu tamna paiki. Jail adu yawbaga mahakna jail adu gi yum mathakta hana na ngaiduna leiramlaba mahaki mapuroibabu helicopter aduda yanduna kahallaki aduga jail adudagi mapuroibabu puduna chenki. Asengbagidi nupi aduna Bangalore tawrubagi phaduna jail da phadok taduna leikraba mahaki mapuroibabu puduna chenkinabagi damakta khallaga helicopter paiba tamkhibani. Mahakna thabak asimaksu maipakna pangthoki. Wari asida yumpham oiduna Hollywood film amasu puthokrabani. Fact number 4. Russia da nupi amakhakna ayukki chak charaba matungda magi yumgi garden da pothaduna tumlak leiringai lin ama tholaktuna nupi adugi machinda changba horaki. Nupi adu yam kanna tumthagibana maram oiraga lin aduna magi mabuk manung yauna changlaba phawbada khangba ngamkhidi. Ngaihak leiraga nupi adu makeup tholaki. Mana makeup tholaba matungda magi masada hanaga iman manadaba karino haifam khangdaba hainadaba mawong ama phawrami. Ngaihak leiraga mabuktasu khara naba phawraki. Adudagi nupi aduna doctor da chattuna yengki. Doctor na test khara tawraba matung nupi adugi mabuk manungda karigum object ama leiri haiba khangba ngamki. Doctor aduna so magi mabuk manungda leiriba pot asi linni haiba khangdi. Normal object amani haina khallaga lei. Object adu lauthoknaba doctor na injection ama kaplaga nupi adu gyan manghallaba matungda doctor na tube ama nupi adugi machinda insillaga chingthoklakpa matamdadi adusu macha masu nataba fit mari sangba lin adu ubada doctor adusu akibagi masak oiki. Nupi adugi laibak phabadi magi mabuk manungda changlamliba lil adu expert singna yenglaga haibada mahu pudaba poison yaudaba lin makhal amani haina hairakpa aduni. Nupi adu khudong thiba yaudana hospital dagi discharge tawkhre. Fact number 3. Dakota Kok koi sangna khakpa nupa kaya ama mayamna soidana uramnani khanjai. Adubu ngasi fawbada mayamna koi sangna khakpi nupiri ubirabra udragasu wabironu ngasi ubiro. Adomna screen da uriba mahak asi nupa nate nupini. Magi maming Dakota Kok kawe asengmani mahak asi nupini. Dakota Kok na magi maida koi howi haibasi mana chahi taraga humdoi shurakpa adwaida khanglaki. Anbadadi ma mina khangani haiduna mahakna hair remover na chingba kaya sizinaduna kanna hotnaki. Adubu mahak mina khangkhini ikaibadagi mapan thokpada chawba problem ama oiraki. Madudagi mahakna doctor da chattuna magi problem sing adu doctor duda liduna khanghanki. Doctor na test khara tawnaba hairakpadagi test sing adu
तौखी टेस्ट फंगबा रिपोर्ट की मतुंग इन्ना तकुताकुक की मसादा टेस्टोस्टेरोन हार्मोन लेवल याम वांगना यावी हाइबा खंगबा ngamki टेस्टोस्टेरोन हाइरिबा हार्मोन असी नुपादा यावबा नुपागी हार्मोन मखल अमनी नुपा सिंगना कोई हौरिबा असी टेस्टोस्टेरोन हाइरिबा हार्मोन असीगी मतेंगदगिनी दकोताना कोई हौरिबगी मरमसु अशिनी अहानबददी महाक मीना खंगदनबा नुंटीगी सेव तौदुना कन्ना होनगी मतम खरगी मतुंगददी माना ओइनिंगबा ओइरबसु मीना हाइनिंगबा कया हाइरबसु आई अदुम सांगना थमलगे हाइना लेपकी नुमित अदुदगी मागी कोई खाकपा हौखी तकोता कुकना इंटरव्यू अमदा हाई हौजिक्ति चौखटलक्पगी मतुंग इन्ना आइना आइगी माइदा कोई हौरिबा असी सर्जरी अमा तौरगा मेडिकल साइंस की mateengna याम लाइना सेमदोकपा यारे अदुबु ईश्वरना आइगिदमक्ता सेमबिरक्लबा आइगी हक्चांग असी आइना अमुक सेमदोकपा पामदे मसीना आइगी पुंसीदा करिसु अवाबा पीदे मसी आइगी लाइफनी आई याम नुंगाइना पुंसी हिंगली हाइना फोंदोरकी मयाम थौनाफबा नुपी असिगिदमक्ता लाइक तौबिरमु फैक्ट नंबर 2 मयामना हुजिक उरिबा नुपी असिगी ममिंग टिशा सल्टन कौई महाक असी मिसिसिपीदा लेबनी महाक पोलकपदगी मागी मखुट अनिमक याउदे अदुगा येत थंगबा मखोंग असिसु डिसफिगर ओय मसी पुनमक ओइदुनासु महाकना कना अमतगी mateeng लौदना मयामना हिंगबगुम महाकसु चप मानना नोंगमदा मयामना खुदना तौबा थबक खुदिंगमा मासु मागी खोंगी mateengना लोइनमक तौबा ngammi samna hairabada yumgi thapuk taubo oiro chaba thakpa makeup tauba masitasu natana magi damakte special design tauraba car asi thauduna chatlaga mapandagi pot leiba khotpasu loina tauba ngammi asengmani adukimatik thauna phaba nupini fact number 1 2003 da American porn star Liza hariba nupi asina nongmada nupa chatret ka yankhai mapan ga phamdin tuna world record thamki aduga amuk hariba nupi asina 2004 की पोलैंड दा पांथोकपा वर्ल्ड गैंगबैंग चैंपियनशिप हाइरिबा इवेंट असुदा शरुक यादुना पुंग 12 की मनुंग दा पुन्ना नुपा 919 गा फमदिनदुना नुपा अमदा महाकना सेकेंड 95 की चांगदा मतम पीदुना 2003 दा माना थंगखिबा रिकॉर्ड अदु 2004 दा मसाना अमुक थुगाइदुना अनौबा वर्ल्ड रिकॉर्ड अम सेमखि रिकॉर्ड असि हौजिक फाउबगी ओइनदी कना अमतना थुगाइबा ngamdana मागी मिंगदा लेरी अंगकपनि मैम अंगकपनि ngasi akhoi gi facts ngasi gi manungda adomna khwaidagi interest leba facts adu karambano comment da iduna khangan biramu video sibu share soidana tawba copy gano mathang amo anauba video ama mupuduna laksage ngasi gi dikana na baya thangni jari pina video si thank you